अहानबद मरोइब पाउ ओइदब nganglga राजनीति तौब चुमलोई एमएलए की फम पिबा फम नते मियामनबु याद्रबदि वोट कारोइ हाइना वांगोई केंद्र के एमएलए खुराइजम लोकेन हाइख्रे खुरुमजरी ISTV bum eng tabiri ba pungna maputaram nokchari hojipau santona pisari oidaba nganglga rasinti toba chumloi MLA ki fam piba fam nate miyamna bu yadrabadi bot karoi haina wangoi kendra ge MLA khurai jam loken na ngarang apun ba wangoi polling committee na senduna wangoi longjam laikai community hall da wangoi longjam laikai wangoi wahengum laikai wangoi thodam laikai wangoi makha laikai wangoi kabui khol da leiriba ahal wereba singda wangoi kendra ge MLA khurai jam loken na kambal khudol tambagi thorom da haikrai MLA khurai jam केन मखा तारादुना वांगोई केंद्र दा हाना लेरंबा लाइवई खरबा लुचिंगो पॉलिटिशियन सिंग न तुंगदा लाकदोरिबा मिरोल गी खन्ना चाखो थौरांगी ओइबा थबक थौरम क्या तौबिरमी राजनीति गी ओइबा खेनबा लेरगसु अमना अमबु बेबार तौनदुना नुसी चानना लेरमखिबा उजाहवी थेंगाजाहवी अहल सिंग अदुगी मतुंग इंजरगा केंद्र असिबु मॉडल विलेज अमा ओहन्नबगी पांदमदा टॉप टॉप थबक थौरम क्या स्टेट की ओइबा इशू क्या लेजरबसु तौजरी होनजरी लाइवई खरबा एक्स सीएम वाहेंगबम निपामचागी मांगोलदगी बोट काखिबदु ngasi फाव लाइवई खरब अहल सिंगना पामजरम थबक अमत ngasi फाव पाइखत्रि मतम सांगना वांगोई केंद्र की मिहोर ओइदना लेरखिबदुदा वांगोई एरिया सिदा करी मसक थोकप तौरंबा लेख्रे हाना लेरंबा स्ट्रक्चर खरा सेमजिन साजलगा नेम प्लेट होंदोकलगा अचीवमेंट वर्क नि हाइजनबा यारोय मियाम की मिहुत नि हाइना लेरिबा सि मियाम की थबक तौबगी बोट काबनी थबक तौद्रबदी बोट कारोय हाइना एमएलए खुराइजम लोकेना फुंगतोखी नाकल अमरोम दा वांगोई ममांग खाइदेमदगी जनम्बम निंगोल खाइदेम ओंबी चावबा मिसी यामना हेना नुंगाइतबा थौदोकनी मिसी एसिगा मरी लेना कंसर्न पुलिस ऑफिशियल सिंगा पाव फाउनदुना मिसी एसिगी मतांगदा अथुबदा लंगला लंगजिल पुथोकनबा खंगहनबा लेख्रे मिसी एसिदा चेनबा सिंगलोगी मतुंगिना चपचाना चेराक फंगहनगनी पुलिस तसु केंद्र सिगी नुपी अंगांगदा चथबा मियोट मिनेयसी ngathoknaba khara henba chiching thorang lokatnaba haijab leikre haina MLA khuraijam lokena phungtokhi thot khomju yanno hona ju kana hona ju ai ju hona gi ma ju hona aduga asagi unnecessary da kana da pangal do lawo pangal na mi gi mona da wangu shi kari to mu gi siangai na ju khandi gi wangu gi jaga shi da kari to ro gi shi question thang gi kana ko honorable MLA khada ai ya waru mu sai PR की मतलब इसका कहीं पूरा कि फाल वेस्ट कोई इंडस्ट्रियल स्टेट सिंह फाल वेस्ट सेंटर ने अप्रूवल पूरा वार वेस्ट फाल वेस्ट की अदु आइना सिदा सिंह या कन हाइनिंग दे आइना अदुम थाबक खला खला वाक्तनी अदु सिदा या मरो ओइना कोई लमजिदा नहां लेरगा माना अदु हाय नि अतोप केंद्र जिंग मांगदा सो वय मिलिदा अमदु होनाबदे लोरे हानि अदु आई मदु वखल लो क्या पामदे तसेंग थाबक फजना तो पामी आंगम लाइव जिंग फजना सेवा तो पामी कोई लेरिसिंग सी हायन सी चानम लबिनबा पामी अदुदि नत्रदला अखोगी आई लाइव आई मा लाइव हेति प्रजा लोय खंगरेबनी Proton Memorial Academy IMA gi Wangoi gi mahawei teaching amadi non teaching staff singna Wangoi AC manung chanbada leiba kabui khul ani gi manungda ama oiriba thiam lei sangkhong da leiba kabui khun gi chakan gan ngai gi humni chanba numit pangthokpa leisa amadi pakhang fan gi जगोई साबगी थोरमदा पोटलानख्रे पोटलानबगी थोरमदा एक्स मिनिस्टर ओइनाम लुखोई इबोटन मेमोरियल एकेडमी की चेयरमैन फाउंडर वाहेंगबम जादुमनी सिंह अमसुंग स्कूल असिगी प्रिंसिपल सगोल सेम आसासु सरक्याखी ओइनाम लुखोइना हाइखिबदा मोइरांग कंगलेरोलदा कबुई सलांग माइबा वारी सागोनतुना लाखलबनी असिदसु नतना मणिपुरदा खुंदारिबा फुरुप कुंथ्रागा तरुकना पुन्ना हिंगमिनाबा लमदमनी अदुबु इंग्लिश ngani kunga homdoi gi mi gi tang ahum da thoki be rang sna maram oiraga फेस्टिवल खरा लेब लुरबसु कुमसी चही की ओइने इरांग असि खरा नेमथरकपदगी कबोई फुरुप की ओइबा चाकन गान गाई की फेस्टिवल असि पांगथोंगनारी फुरुप खुदिमा की फेस्टिवल थोरकपदा अमगा अमगा सरुक यामिनदुना पुन्ना हिंगमिनबा लमदम अमु ओइमिनरसि हाइकी सिगुम फेस्टिवल से कबोई खतन नते ते खरा दे मयाम सोलिडारिटी उत्पो ओइना फेस्टिवल कया पांगथोकतना लाखिबने अदु हौजिकती थोनिंगदबा थौदोक खरा इंथा तपथरकबगी ममी उबदगी कुमसीदी कबुई चिलेनाउ सिंगी फेस्टिवल जे हैप्पी चकन गान गाई जे खरा मपुंग फाना फाना पांगथोकपदौना उजै अदुना कोई खुदिमंगना धर्म की खेनबा जाति की खेनबा थमदना अमगा अमगा नुंसी जानना हाना लेमिनरंबा दुगुमना मागी मागी फेस्टिवल थोलको मतमदा चंगनादना सरुक यामिनदना तौबाइसे सुकी मतिक आमना फजाखरबा मियोइबगी दुगुमबा चना कांगलोल अमनी मणिपुर खुंदारिबा कम्युनिटी खुदिमंगना सरुक यामिनदना कोई नुंसी चानना लैबा दुगुमबा लमदम अमा हाइबदो ईश्वर माना पिनेबिबा ओइसनु
Makhatana IMA gi chairman founder Wahingbam Jadumani haikibada Manipur da khundariba furup kunthra gatarugasa Manipur gi oina integrity ngakminaba madi cultural exchange saunaba si yamna maru oi aikoi gi summit loan punna fagat minaba amaga tengbang minaba changi haikibaga loinena leisang khonggi leisafan gi leisangakpa sanamacha gangmai na fongdorokibada khulasigi asigumba kumhaina lakpada aikoi bu lamdamasida leiminaba ichili naungni khanbiraga pot lanba lakpasina aikoi masengi marakda nungsinaba helakani furup amaga nungsiba thazanaba leiragadi Manipur ing tapalamdama mo oigani haiki Smaina amaga smaina sahi khuding ki ko sigi kumai phiong leibasida asomgi akoi metai sinau singi saite gi su ko smain laknaraga tobasidi aidi shanti gi kaino leigadra ina khali ko amaga nuksinabi sangsu hengalakani sa akoi gi Manipur da hojiki irang thoi mayam se masi akoina kanuna jati amana amagi mayam gi wakhan sida adigi nuksinabi sangse sum leira kan da ko Manipur si shanti oigadra ini aigi mota kanu khanjai Laifam Kuno Unity and Development Organization na ngasi free book bank ama hangdokpaga loinana mahairoi kharada lari yenbagi thoram ama pangthokre Laifam Kuno Unity and Development Organization Laifam Kuno mayale kaidleiba Mitong multipurpose hall the pangthokiba thoramadar Laifam Kuno Unity and Development Organization General Secretary KS Kainishona khongthang asi lairik amana Mahairoi mayam sizinaba haiba pandam da pangthokpani class 1 dagi 12 fawbagi mahairoi singna makhoi ki exam loi kiduna thamjin khraba natraga mangkhrgadaba lairik singado organization asina khomjalaga lairik leiba ngamjadaba mahairoi singda piduna makhoina amuk sizinaba loiraga book bank asida amuk thingalaktuna chain system da lairik singasi sizinanaba honabani ahan bagi oina bosem Mahairoi singdagi lairik singasi lobagi kudong chaba piriba matungda gosem gi session horba matamda makhoigi amuk pigani haiki maruaina lairik leiba ngamjadaba singna lairik tamhandaba yade haiba pandam aduda sinbani haiki class higher class tadi koigi class 10 11 12 tadi lairik ki maman tange adugi posting du akoina ni thagiba satra jingna chienarama lairik king amana adugi kana badu single book tak multiple use ta hanba ya bagi pandam dune koin thamjari je adu masigi book bank chi akoi sahi chupa chatha dana iramdam irekai lam asigi hana akoina testing ni ki wera kai thangna ba khunjing dagi natraga atoba expansion torokbagi akoigi pandam dune koin thamjari je adu lairik haiba Lairik hendaba yade lairik tama draw out honba yade amasung mama pana wajari badaida koina angama khara mating pangji haiba pandam dune koina ngasi book bank se hangjabagi akoi pandam si Pre-nursery amadi nursery fawbagi angang singi oiba school ama RB Academy Takil branch na hangdokre Thoramadu the Board of Secondary Education Manipur gi Secretary Jitalal Sharma Superintendent of Police Railway Manipur Thokchom Krishna Tombi, NEDFI Imphal Branch ki Branch Manager Chaurajit Thongam, Chairman RB Academy Kumanthem Ratan Kumar Amadi RB Academy ki Ozakya Su Sarkyaki, Tharamadura Sarkyaki Superintendent of Police Railway Manipur Thokchom Krishna Tombi na Fongdoki Badanga Sigi Lady Bakunaya Sibu Mamai Chumbada, Oza Singi Chauraba Thokdang Lay, Mahima Singi Lamda Kong Tangjin Bahorakli Bapikli Bangang Singa Sibu. Makong sengna sembiba mathoktai aikoigi khunai asi mating leiba afaba khunai ma oina sembada oja singi achoba thodang lei angang singna aikoigi tungi yumbi oirabasu tungi yumbi asibu semgat kadoriba si takpi tambiri ba oja sing amadi mamampa singi thodang yaudana oithokloi afaba maheroima puthohannaba hotnabada oja singna thamoi singna kathokpaga loinana takpi tambiba mathoktai haiki Board of Secondary Education Manipur gi Secretary Jitalal Sharma Early Childhood Education haibasi chahi ahumdagi hauraga chahi nipan fawbagi manungda leiriba angang singni masira education khaktana tana makhoi gi care su yauri haujikti ECE haina leirambadagi Early Childhood Care and Education ECCE haina khangnare NEP 2020 gi matungina haujiki education system masida ahongba kya lakle karigi damak angang singa si chahi amadagi haudriba si karigino chahi ahumdagi hauribagi maramdi angang singa sida makhoina wakhal khanba ngamba makhoi gi brain develop to matamni oza singna takliba du lokshin bangambagi stage samani masi angang singi khwaidagi faba stage samani magna makha taraduna oza makhal ani lei maduda ahan bada teacher by chance aduga teacher by choice hainani
masana pamaga ozagi sinfamda leiba pamba ma aduga amana tangai fadana oza oirakpa amaga ani asini teacher by choice ta leiba oza sing na makhoina takpi tambi khiba mahiroi sing ayamba chawba kanda mithoi mihen bo oigali oza khudimak masagi profession ngakpa ngamdrabadi oza oirubagi wahanthok leite matam lenaba mahiroi sing bu takpi tambi bagi mahota mahiroi sing adubu mapung fana semgat pa haibasi oza singi mathoni hojiki leidiba education system asida miramgi ningthau singi wari amadi atei kya takpi tambi rabasu aikhoigi iramdamgi lamit tumit palamba ningthau aikhoigi history gi maramdadi kaya takpi tambi ba udri angang singa sida lairik takpi ba du khakta nate atei co curricular kya su tambi ba mathok tai takpi tambiri bani haiduna namfuda lairik tambi bana angang singa du gi kokta changloi takpi tambi dringai da mamang da angang singa du ga hana brain gi oiba connection mathok tai haiki without knowing the very concept of Manipur akoi lecture proposing se sugan gandana ai in the history ta more ai American geography ta more air pollution water pollution it also exists here Manipur is not doing that ai yum mang na thoyu potu dagi ai yum gi nagan se compound dagi ai district ta dagi ba che ni batu yen dagi koi kom ta more aduna this learning was also like na kana ka jabanga was also na to bonga koi learning is in process na please ko koi lagi po ta sing ni teaching do ba aduga ta ni is na na Amaramda Chairman RB Academy Kuman Them Ratan Kumar na phongdokibada RB Academy asi lamsangda leibagi mathakta ngasi ani suba academy hoina ngasi Takel Industry Road asida pre primary gi oina hangdokpani mafam asida leiriba angang sing asina lamsangda lakpada khara lappa maram oiraga manak nakpa mafam amu oiriba Takel gi mafam asida hangdokpani masigi mafam asida angang chahung gi mathakta tambagi mafam thamli ngasigi ahan ba hangdokpa sida angang sing gi fees amata lawdana masida tamba yabagi khudong chabasu piri haiki Takel Industry Road ta akoina RB Academy gi pre primary section lama ngasi gi chakoi hangdok chabani maramdi akoi lamsang da su angang se 1000 hen lei pre primary section ji yam lei adupo arapa akoi gi tagi kano dagi akoi gi naurem thong dagi na traguri pok dagi chatpa matam da di lamsang ta na chatpa da angang apik pagi di convenient oi ba khitang wat pa na maram oiraga chida hairiba pre primary section je ngasi akoi gi respected board ki secretary na khoi ribon ka kanda ngasi gi hairiba kano chakoi hangdok chabani Lions International District 322D na paring na chatharakpa weeks of service to address hunger thoram Lions Club of Imphal Valley Next Generation Imphal North amati Imphal Global na sinduna Kwairamban Kaithal da nongmagi chara taliba street vendor safai karmachari porter na chingbada ayuki breakfast pisakre thorongi organizer singi maikaidiki Lions International na piba relief hunger haiba team nongmagi suraga chara taliba sinmi singda nongmagi breakfast pisabagi thoramasi pangthokpani ngasigi oina miyoi chatret lomda breakfast pisaba ngamle haina phongtoknarakli Lions International District 322D की मखादा weeks of service है ना कोई free hunger India है ना campaign हम तो जे मसीह भी मरुए पर पांडम दी अकोई की चाक लाम बशी somehow अकोई ना Lions की मोटो अमो है ना अकोई core service activity है ना कोई support तो जबनी ngarang tang ahum dagi Manipur region Lions launch to ramatungda ngasi ani subun numida sida second day sida akoi Imphal Valley Lions Club then Imphal Valley Next Gen Imphal Global amasung Imphal North Club mari si khusam nazaraga tokjabani hozi pawgi marthana tema brem tang nominasi Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Kapidon cup syrup 100% herbal product ni lok khubada natana nakmahi selaba amadi khangnau mareng chatlaga lok kangkhu khuraba Kapidon cup syrup thakpiu Kapidon cup syrup Sangai tutorial kwa kathel gi class 9 amasung 10 foundation course ki class lakliba January manga lishingani kunga taruk taki haujaragani matam sangna taki experience leiraba ningthina khang hairaba oza kayana takpi tambiriba coaching center ni akupa marol gi dama sangai tutorial natraga sangai hostel kwa kathel ningthem kol da lapiduna tanabiu Hunglakliba punsigi lambi sida araiba chaba yaba makhai sasinari
aduna hidak langthak kayama sadaba yarakte chasilibasingduna adomgi liverda kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Breaking matungna mayambam khana taram nok cheri makata ba pau pisari Tongbra Construction and Marketing Private Limited na chahi isdagi hauna miyam da housing loan gi kudong chaba piragani haina company sigi maikai dagi miyam da pau chalakli sangai pro da leba company sigi office pangthopa pau gi mi from the managing director CN Tongbra na Sotharaba khunai miyam da khara da oiraba su mateng pangba ngamnabagi mapungoi ba pandam da housing loan gi thangasi lokatpani thasi gi manung da loan loba mioi sing da senfam gi chada kuntra subsidy oina pigani amadi makhata na lakpa sing gi oina chada kun gi subsidy oigani nakalamarom da company sigi digital media market ki makhada offline gi khuthang da miyam da ahongwa mamal da grocery gi polam sing fanghalamba du thasi gi kun ga humdoi da mifam ama pangthuktuna online da polam sing asi fanghanaba application launch tawragani laikai khungang da self help group semduna mioi kya da senthok lambi piba da natana miyam da ahongwa mamal da grocery gi polam sing fanghan ga dori ba sibu miyam na mapung fana sokat piu haina makhata ki लाइबा जनवरी था मनुंगसिदा अखोई हाउसिंग लोन पीबा हौरगनी कंपनी सिना अखोइना पीदिबा हाउसिंग लोन असी जनवरी थागी मनुंगसिदा लौबा कांगबु मखैदी अखोइना 30% सब्सिडी पीगनी अदुगा फेब्रुअरी यौरगदी 20% सब्सिडी ओइगनी अदुबु हौजि अखोइना लाइबा कनोसिदी अखोइ लेकाई खुंगंग कुदिमक्ता अखोइना सैलरी ग्रुप सेमदुना अखोइना साइ डिजिटल मेटा मार्केट सि ऑफलाइन खतंग तोरमदु हौजि लाइबा तांग कुनग हुंदोय जनवरी सिदा अपुनबा मिफम अमा कोई पांथोगा एप असी लॉन्च तौरगा आदि ऑनलाइन दगी होना कोई मार्केट से पोट पांगनबा होरनी अदुगा लेकाई खुंगंग खुदिमक्ता अखोइना सेल ग्रुप से मगा फाइनेंशियल सपोर्ट तौदना लमदमसी इकोनॉमिक साखननबा कोई होनारी युमथोंग खुदिमक्ता अखोइना नोंगदा अखोइना लुपा कुंठा रंग ओरसु मकोई चटलिबा सादिंग अदो अखोइना कनम ngamduna इरमदमसी इकोनॉमिक सागतपदा अचौबा युमफम अमा ओइनबगिदमक अखोइना सिगुम्बा पांदम मसिंगसे हंदक चही हरपगी अखोइना पुदन लाक्सबनी Manipur Athletic Masana si hena chawkal hanaba pandamda Mayang Langjing Taning Development Club amasung Manipur Athletic Association ga puna kusamnaduna Mayang Langjing Taning Development Club ki ground chatharakpa numit taraga mari ni gi oiba grassroots athletic winter camp ngasi club asi ki ground da loshinkre Tharamadu Manipur Athletic Association ki maruiba mioi sing coach sing amasung National Sports University ki players sing yauna mioi kyana saruk yakhi Tharamadu ga mari lenana athletic winter camp asibu sililangli basingi maikai digi Imphal area dagi khara lapthok na leiriba mafam singda athletic masana bu pamjaba angang kya leirabasu makhoi ki guide leitaba amasung infrastructure leitaba maramna Sanaba fangdaba kya leiri hauzik Manipur athletic masana si khara sothana unariba si hena fibam phagana ba pandam da athletic winter camp asi pangthokpani camp asida punna angang chamaga marfurom sarukyari masigi manungdagi makhatana Sanaba pamba singidamang mating pangnaba sem sare Manipur gi oina sigumba camp asi pangthoklabadi Manipur dagi athletic ki masak naiba player kya thorakani phongdoki Angang singse khoi khara khoina ko apamba angang sarning khara di khangka chare khoina select tau jare ado moi parents ko unara ko moi parents da makata na sarning bra natrana sarning di khoi dum sinjage si khoi ki managing TDC club ki ayaba yoroga secretary president ki ayaba yoroga duga athletic association of Manipur ki kenogi secretary di ayaba lojara sinjaban khoi ki program se angang singse ai di retirement su lawra su thabak su kain like moi ai taseng lai moi dum ta sin gen khala dum moi na bula de ai dum punji su padum angang dum tawni dum Lamdamasi ki miwei singbu hakchang amasung pukning wakhalbu mapangal kanna thamnaba pandamda chahi khudingi chatharakpa AFC Transformation Challenge ki manungchana chahi siratara suba AFC Transformation Challenge English ngani kun gataru ki final measurement lobagi thoram Rims Road leiba apunba fitness center pangthokre tharamadura lakliba January ki taraga matoi da pangthokadariba mega event asida saruk yagadaba nupa amasung nupi participant kya laktuna makoi ki final screening tawki Tharomaduga Mari Lenana Apunba Fitness Center ki Managing Director Yumnam Hamlet na AFC Transformation Challenge sigi manung da round kiada competition asi pangthokpani Transformation Challenge sigi ahanba round asi haukiba ingnisangani kungamanga October gi manga ta ki hauraga ngasi final screening pangthokpani haukiba tha hum asigi manung da saruk yari ba participant kya gi
masada ahongba kya leiba thingnare lakliba tang taraga mathoida MSFTS ki auditorium da mega event pangtokuna transformation challenge asigi winner sing khangbangam lagani phongtokhi की कंपटीशन सिदी मयामना याम कन्फ्यूज का दोंग ले हयिंग फाइनल नुमित को मेगा इवेंट दा मसा याम फरा लाकबा सै वेट इता ता दबा अदु आयेंग भाबो नदी स्मान फास्ट abom thuin haiba adu ma gi BMI fet surum dragadi adu jo koina kano to de fast ani haiba leite ba wait am ma gi BMI fet percent fai maru di mai BMI fet percent leiba du neba shi gi competition ko de weight ki leiba ma weight tu gi mutung ina leido weight tu leiba mi du neba wait am ta na bu mana BMI do phangam dragadi adu jo adu minus bi chance laiba pandam je khoi di mi phum khude mak healthy society ma oina gi pandam da ko sinja gi competition neba asi apun fitness center je adu mathang khoi chong sinja gani ami silib chance gi hena chong sin bangam ba ju oijage adu ko khoi gi pandam di apun fitness center gi pandam di healthy society ma sem ba je khoi gi dream ni hai tare final measurement adura sarukya ki participants singna AFC transformation challenges na anoba mapok ama pibaga chap manare hakchangki leifam thopa weight na chingba leitabadagi awaba kya thingnaramba du transformation challenges si yarubadagi awaba kya kokpangam le transformation challenges sa sarukya ba khudima winner ngaktani phongtokhi leiriba mayam weight yam na gain tawraba hakchang yam na noiba missing yap se diet maintain tawraga fazana exercise za tawraga moi ki health se good and healthy oinge damakta mayam bu suggestion tawningi haidi siuma challenge ai jo hana jimanung sanare ado challenge awjina khoida yamna challenging haidi wakhal da dum chaba thakpa or choma tor ju challenge lebinina ai yadi ko khote ko havena chingba dagi discipline ju mayam dagi physically dang na taba mentally da ju yamna khoi gi positive lifestyle dama lakko ji jamna ingonda yam haraujai yam nungai jab haujai duna smaina challenge ama lakko ji mayam da ju yawiu na hajeningi aduga magi wakhalak chang loina positive ta change ok na Team Bon Jovi and MMA Fitness na sinduna Manipur Pride MMA the Rise of Warriors hainaming thunba fight event ama April gi ahanba chayolda Imphal da pangthoklagani hain event asigi director Rangam Chiruna Hotel Classic Grande da pangwi singa unaba da phongtokre Tharamadura Team Bon Jovi MMA and Fitness ki MD Nomaitem Bon Jovi na event asina lamda masitagi anoba sanaroi thorakpada mating piragani local event sindabana maram oiraga national amad international thakta chatpada awat pakya thingnabana awat pasing adu men khatnaba thoramasi sinbani haiki Rangam Chiruna makata ki bada April gi ani amadi ahumda amateur fight tawraba matung April gi mari da pro fighter taraga marina sarukyaduna pro fight event pangthokani event asa malem gi thaki ring sing season aduna haurakliba naha sing da mixed martial arts MMA gi inot hapnabu honagani haiki Manipur Pride MMA the Rise of the Warriors 1 will be held by the first week of April, tentatively the 4th of April, which is Saturday. We are trying to avoid angang singi board exams kari kara matam mayam de ko yengaga April sina khara conducive oigi dabra adina team asina akoina adugi decision da tajarak puni, and we are also inviting amateur fighters from basically from all over Northeast and the rest of India as well. We will be focusing on our fighters, our fellow Northeast fighters. Hausa slip the Mariba Pong can episode. Oi the Bangal Rasanti over Chumloi, MLA from Piba from Nate, Miam Nabuyadra, Bot Karo, Hina Wangway, Kendrick, MLA, Kurajam, Lokin, High Cray. Hosupau, the Ice Minas and Doctor Pong Tang Solution Jerry, meaning Tabiri Bupuna Pom Kana, Kurum Jerry.